Khul ngakpasingna molham Kuki Khul Khudum Chankhre pampising phagatkhre popi pambising yanthatkre mafam khangdraba khul ngakpa amagi imungna polista missing report file tawrakre tha asigi tarukta Kuki militant singna tumurokta lengoi pekpa misam senmising pulap hatnaba thorang tawraduna nongmai amadi bom kapsilaktuna lengoi haplaba truck sing phawa akai atoi thokhalamlaba matungdagi khul ngakpasingna makhoibu mayoknanaba leptana changsilakpada molham Kuki Khul mapung phana khudum chansinba ngamkhibaga loinana Kuki militant singna sizinaramba local made mortar pampi kapnaba khulai kharsu phagatpa ngamkhibata natana ekar kunthra rom chawba chingmaida tharamba popi pambi singsu yanthatkre molham Kuki Khul asi Kamjong district ki jurisdiction manungsanna nongdam tangkhulga naknana leibani khul asi Maphaudam police station dagina kha nongpok lomda kilometer 2 rom damak lapna leibani hairi Kuki militant singna tha asigi tarukta tumurokta chatharakhiba attack adudagi khul ngakpa amasung state force singa leptana ngahak kanaraga khut thoknarakpada natana khul asi tamna changsinduna Kuki militant sing takthokpagi thabak ngasi phawa leptana chathakibani khul ngakpa singi khubam nungda molham Kuki Khul thambang ngamkhibaga loinana Kuki militant singna sizinaramba local made bom kapnaba pampi sing phagatpa ngamkhibani aduga paksanna tharamba popi pambi singsu khul ngakpa singna yanthatkre hairi chairak sidang asi nungdal pung ani khar helakpada khul ngakpa sing tamna Kuki militant singna bom kapsilaktuna attack chatharakhi adubu attack asi singi athapa maphamdagi tawrakhibanina khul ngakpa singi maikaidagi khut hankhide hairi adumoinamak khul ngakpa sing mikum nahum singna leinakhi hairi ngasigi bomgi landa asida khul ngakpa singi maikaida asopan yaukide amaromda haukiba ningthokaba numitki ayuk pung 8 rom tarakpadagi hauraduna numittugi nungtil pung 2 makhai rom tarakpa phawbada molham Kuki Khulda leiramba militant singna bom amadi nongmai kapsilakpadagi khul ngakpa khunja singa khut thonakhiba thaudoktagi mafam khangdriba miyoi amagi matangda mahaki imung manugi miyoi singna Maphaudam police station da missing report ama file tawrakle hairi panba yabadi thaudogasida khul ngakpa anigi mari makhong khangba ngamdana leirakhraba matungda ngarang khul ngakpa sing amasung state amadi central force ka punna khongul lirubada miyoi amadi tekta kaidana rescue tawrakpa ngamkhrabani Kanglada arambaina wasak lokhiba MLA MP sing disqualify taunaba Kuki lup singna center da taksilamle mamang tha January 13 da arambai tengolna Imphal gi Kanglada Manipur gi apunbagi saktam ngaknaba wasak lokhiba MLA amasung MP sing disqualify taunaba Gijo Budi singna Union Home Minister Amit Shah da memorandum pisenduna taksinkhre hairi haukiba yomsa kaisa numita Manipur da leiriba Kuki jo singi tongan ba organization Kuki NP Manipur Zomi Council Indigenous Tribals Leaders Forum Committee on Tribal Unity amasung Hill Tribal Council gi apunba coordinating committee ama oiriba Jo United ki maikaidagi Union Home Minister Amit Shah da pisin khiba memorandum aduda Kuki Jo miyam gi oina Union Territory gi mawongda separate administration pinanaba amasung Manipur da maitai singna khundariba Valley gi district singda khudaktagi Armed Forces Special Powers Act ana hanaba wafam yauri memorandum aduda makhatana MLA amasung MP sing ase Indian Constitution gi manung inna governor na wasak lobani adubu Manipur da communal group ama oiriba arambai tengol na oina wasak lore Manipur gi hojik oiriba political gi tangta da phiba masida January 13 da arambai tengol na makhoigi mapangal so tawkhibadu Central Security Force gi mamang maktada illegal armed maitai radical group ama oiriba arambai tengol da government asi surrender tawbugi mawongni mamang sahi 2023 gi May 3 dagi horakhiba kanglupki irang asi laksinnaba center ra chathariba thongsing asigi matangdasu Jo United ki maikaidagi wahang kaya hangladuna irang asida miyoi chaniga sumna nipat lekhidre miyoi lising homfugatret na mayum makai leitre Bharat na ningtamba sahi 35 gi matungda Manipur government na radical group ama oiriba arambai tengolda surrender tawriba si yamna sathiba aranba mani masida center na khangduna leiroidabani maitai legislature arm acts amasung civil society singna state asigi institution singi function sing amasung democracy bu lana sizinaduna sahi kaya Kuki Jo miyam sing asi inthorakpa sina Kuki Jo miyamna leba asigi unity amasung integrity asi kaihandana thambaga loinana political aspiration adu fangnabagi damakta masagi legislature lejaba union territory ama lingba pamle haibagi warol kaya memorandum adu da palle hairi panba yabadi Kuki Jo kangbu singna Indo Myanmar border fencing khabagi mayokta leirabasu maitai gi organization singna smuggling amasung terror attack sing asi check taunanaba Myanmar ga lonariba Manipur gi ngamkhai singda sambal khaba pamle loinana center gi maikai
maikaidagisu haukiba lebak pokpa numita internet security gi ground da India Myanmar ngamkhaida kilometer 1340 gi saruk ama sambal kharagani haina phongdokhibaga loinana madugi matong numit nini chontharaga India amasu Myanmar leba anigi marakta 2018 dagi Act East policy gi saruk ama oina sanaduna lakhiba free movement regime kakthatnaba center na warep laure loinana masigi processing thujinaba Ministry of External Affairs ta khangan khre haina phongdokpa laikhrabani amaromda kangla da pangthokiba miyamgi mifam aduda BJP gi MLA kungamari amasung opposition Congress gi MLA manga yauna punna MLA kuntra ga taruk amasung MP anina saruk yaduna Manipur gi apunbagi saktam kaihandana thamnaba amasung lairiba irang asigi warosen puraktuna santi leiba lamdam ama oinanaba tongan warep taruk laukibani Moreda A.R gi JCO yauba convoy aba kukina nongmai utuna kihanbadagi maning handorakhibagi video national media da sebak phaktorakre hojik thokliba kangloki irang asiga mari leinana Moreda law and order maintain tawbagi leiriba manga suba Assam Rifles ki bulletproof Casper yauna lakhiba officer sing yauba convoy team ama kukila lahubsingna bom amasung nongmai utuna sangba yaroi haina kihalakhibadagi maning handuna thorakhibagi evidence oina video footage yauna madugi marik chumba paw national media da sabak phaktorakre video footage aduda Kuki Khulai paibasing aduna Moreda Assam Rifles ki convoy adu bom amasung nongmai utuna convoy adu handokhinaba kihan khanganbagi thawong kaya chathakibagi saktam adu mayek sengna ulli thawdok asi mamang tha January 13 ta More town gi Tiangnom village da thokibani thawdok aduda Kuki community gi Khulai paibasing aduna manga suba Assam Rifles ki convoy ama athingba pibada natana Khulai utuna kapkani haina kihan khanganbagi thawong kaya chathakibagi saktam mayek sengna uli masina Central Security Force na Manipur gi hojik oireba phiba masi matau karamna laksinaba honaribano haibagi asabu wahang ama oire Assam Rifles ki convoy adu mamang tha January 13 ta More town da Kuki Khulai paibasingna state security personnel singda ambush tawduna commando personnel ani hat khiba aduga ani na sopan nangan khiba mafam adu tamna lakhibani bulletproof Casper gari ahum da lakhiba Assam Rifles ki convoy adu Kuki Khulai paibasing aduna nongmai paiduna mamang da thatlaga mafam madudagi hankhro natrabadi kapkani haina kihan khanganbagi thawong chathaki video aduda Kuki Khulai paiba kharana Assam Rifles ki convoy adu Khulai utuna koisinduna thamlaga automatic rifle sing sizinaduna convoy aduda aim tawbagi saktam utli Khulai paiba kharana makutta grenade paiduna gari aduda langsinnaba honabagi mawong adusu utli yamna thamoi soklibadi Khulai paiba kangbu sing aduna convoy aduda rocket launcher amasung mortar load tawduna maning handokhinaba khanganki thawdok aduda gari aduda yauriba security person sing adu akiba popagi wafam sing video adugi audio da taba phangi Assam Rifles ki person sing aduna mafam adu lalaga chatnaba Khulai paiba sing aduda hanjin appeal tawbagi makhol tai security person amana Khulai paiba sing aduda makhogi nongmai adu gari aduda aim tawdana hanjin hai video aduda gari manungda nupi officer khara wangangbagi makhol su tai loinana video adugi audio da gari manungda tongliba security person sing aduna makhogi commanding officer da wari saduna mafam aduda lairiba convoy adu personal kuntra manga gi mathangni wadubu officer ahom JCO ahom amasung atopa rank ki personal kuntra manga yauri convoy adu da Casper ahom su yauri security person sing aduna makogi makuk thongbo officer sing aduda wireless da Khulai paiba mioi kungama kuntra romna makoida nongmai onsinduna lambi thatuna leire haina wari sanabagi makol tai viral oirakhiba video adu da manga suba Assam Rifles na makogi lambi thingleba Khulai paiba sing aduga muknaba natraga manglomda changsinbagi mahutta mafam adudagi handoknaba phireb lobagi khudam changdam sing adu ulli loinana matam punamakta Khulai paibasing aduna lambi thingbadagi security person sing maning handuna thorakhibagi video aduna Manipur ge hojik oireba phiba masida security person singna matau karamna laksinna honaribano haibasi hangningai oire video adu gari manungdagi kapa oibana mapanda kari phibam oiribagi haibadudi chapchana mayek sengde adubu matau karamna video asi viral oiranglibano haibadu yamna hangningai oire free movement regime FMR kakthakibagi matangda Naga Kuki wa khanagadori India amasung Myanmar leba anigi marakta chatnaramba free movement regime kakthatnaba center na warep laure haina Union Home Minister Amit Shah na lauthokhiba aduga mari leinana thasigi taraga taruki nungthil pung mari taba matamda Dimapur gi Commissioner of Police Office ki manakta leiba Four Seasons Hotel da Nagaland Indigenous People Forum na sinduna symposium ama pangthoknaba matam lepkhre hairiba symposium aduda sarugyanaba Kuki NP Tengnopalsu sarugyanaba invite torakre hairi